Laingakna chatharakliba war on drugs ki sarugam oina ngarang Kangpokpi District Police na Meeoi ani masing Yamlaba mayai kaba chinjak kaya ga loinana fagatpa ngamkhre Meeoi sing adudi modbunggi S bongpi dagi saigin mang amadi sai tu dagi Letman Lal haukip kawi haire Makhoi ga loinana faraba potlam sing adudi soft cast tarukta haptuna purakpa brown sugar punna gram chani kuntra tare dasmik taruk ahum everyday sangom packet ta haptuna purakpa opium kg ama dasmik sino ama khaini kauta anida haptuna purakpa opium gram humfutara manga dasmik taruk ahum amadi higok machugi packet ama da haptuna purakpa WY tablet chani ni faraba potlam sing asiga loinana mobile phone ama su seize tawkhre thokdok asigi matangda makhatana thibagumba gi thabak sathanaba NDPS Act ki makhada FIR ama register tawkhre hari nupi police personnel ani yauna SI Kaimin thang tungnung na luchingba More police station ge narcotic cell team B na sathakiba thibagumba gi operation amada soft case humfu manga da haptuna thamlamba number 4 kaya fagat pangamkhre faraba number 4 adu soft case sing aduga loinana chawrakna kg aniga gram chatre lomi haire panba yai team masina petrol chatharingai matamda yamna chingnaningai oiba maongda nupi ama yum amada khonglei thuna changkiba thengna ki haire maduda team aduna Mapham adubu question duna thibagumba gi thabak sathabada potlam sing adu phagat pangamkhibani potlam sing adu loinana More mission veng ward number 2 dagi naikhoneng khongsai atoppa meng nengboy chahi kuntaru mapuroi bagi meng Saimin Lal khongsai su phagat pangamle haire mahak ngarang numidang pung 9 makhairom tabada police na phagat pangamkhibani faraba ACCDSC nupi police personnel ani yauna medical examination pangthokre loinana NDPS Act ki makhada FIR amasu register tawkhre haire mayai kaba chinja ki mayokta chathariba war on drugs 2.0 gi sarugam oina ngasi thauna fana operation adu bu sathakiba timda mana pidna pukning su thogat lagani haire